Lamdam asida khundariba naga furup chasing na makhoigi aningba pamba mayek sengna amadi thauna leina phungdok pinanaba deputy speaker na appeal tawkhre. Ngasi Manipur dasu National Lok Adalat pangthokre state pumbagi oina punna case chamapan humudra mari lokhatke. Khwairamban ima kaithel gi temporary market set ngarang sanga kharbasu yaushang matung da mapum phana kaithel phamgadori. Amasung kuntaruk suba Governors Cup Invitational Polo Tournament ngasidagi Imphal gi mapal kangsaibung da hokre. Mayam bukurum zari adomni yengbiriba si Impact News ni ai khangen bamthoi lohenbi hauzik pungja asip haubugi maroi bapau sing yam de bizari. Lamdam asida khundariba naga furup singi aningba pamba yumlonaba state ta haibiganu haifam suthokte haina deputy speaker MK Preso Simre na phungdokre. Ngasi Naga Students Welfare Committee na sindana Manipur University gi Centenary Hall da pangthokiba Naga Meet Kamari Lainana MK Preso Simre na haikibada lamdam asida khundariba naga furup khudingmak yamna laibak phai. State government asina furup khudingmak ki wafam khudingmak tari amadi thabak oina tauri. Masi yumlonaba state yauna atopa state singda tawba udri. Nungaitaba awabok pumba mayek sengna amadi thauna leina haigadabani haina MK Preso Simre na makhatake. At this moment, I appeal all the research scholars, university students, student leaders to come forward and to express and to demand your right without any fear, without any hesitation, because this is your state. Government of Manipur, headed by Honorable Chief Minister Sri Okram Ibobi Singh, is kind enough to do all the justice demanded by all sections of people. Ngasigi thauramadu da saruki akiba Deputy Chief Minister Gai Khangam na haikibada lamdam asida leiriba mipum khudingwak na amana amagi mateng pangnaraba matamda lamdam asi aphaba oigani. Deputy Chief Minister na makha taraduna aikhoigi thabak thauram pumba apunbagi mashak oigadabani lamdam asigi tokhai tananaba oihalloidabani. Furup singna makhoigi oiba haurakfam pari puri thiba nat culture chatnabi thinanaba hotnabada atopa furup ki songnanaba hotnaroidabani haina gai khangamna makhata khi ngasi thauramadu saruk oina lamdam asida khundariba naga furup singi oiba nat ki jagoi isai amadi nat ki firol utpa fashion parade amasu ut pangtokhi. Atu prosperity what the part of habdo adu mi amam individual amam natragana community amam ogi habtaragadi others community others individualism prosperity that means interdependent oidagani amaga mateng pangnaga apun sakam do lapakanda yai paminnaba nongai minnaba adugum samaj ma family ama individual amam oirakani. India gi mafam sin bathungna pangthokna bagum ngasi state asidasu National Lok Adalat lisingani tarataruke ani suba thauram pangthokre thauram asi Manipur State Legal Services Authority ki mityang makhada Tamenglong amadi Senapati yaudana lemhoba state asigi district singda civil revenue bank loan recovery amadi mobile traffic cases tamaru oina mityang thamduna pangthokna khe state asigi oina civil da Chani Gataramapan revenue da kuntra bank da chani humpu mari amadi traffic da chamri humpu matho yauna punna case chamapan humdra mari lokhatke. Imphal gi oina uripok ta leiba chairaf court da civil da kuntra mapan revenue da kuntra amadi traffic da chamri humpu mathoi punna case chamnga kuntra lokhatke. Thoramasida saruki akiba Manipur State Legal Services Authority gi member secretary RK Memchana thoram asi paisa changhandaba matam manghandaba amadi yanaba purakpa haiba hiramda pangthokpani haike. Lok Adalat asi miyam gini masida yanakiba case singi mathakta appeal lairoi aroiba decision oigani haina phungdokhe. Sidisda yanakiba haiba sidi ekoi masigi mathakta appeal haiba leitre revision haiba leitre masina aroiba oigadoribani ekoi yaningdre haina chatpa yaba nate Lok Adalata phamiba kangbu singsina koigi chapchana
ꯑꯩꯈꯣꯏ ꯌꯦꯡꯉꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯐꯖꯅ ꯌꯦꯡꯉꯒ ꯐꯖꯅ ꯑꯅꯤꯃꯛꯀꯤ ꯋꯥꯐꯝ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯌꯥꯅꯕ ꯃꯑꯣꯡꯗ ꯀꯦꯁꯁꯤꯡ ꯑꯁꯦ ꯂꯣꯏꯁꯤꯟꯕꯅꯤ ꯃꯁꯤꯗ ꯁꯦꯜ ꯆꯪꯗꯕ ꯃꯇꯝ ꯆꯪꯗꯕ ꯀꯣꯔꯠꯇ ꯀꯨꯏꯅ ꯀꯦꯁ ꯊꯦꯡꯅꯔꯛꯄꯒꯤ ꯑꯋꯥꯕ ꯑꯗꯣ ꯌꯥꯅꯔꯒꯗꯤ ꯃꯗꯨ ꯑꯋꯥꯕ ꯑꯗꯣ ꯀꯣꯛꯀꯗꯧꯔꯤꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ ꯅꯦꯁꯅꯦꯜ ꯂꯣꯛ ꯑꯗꯥꯂꯠ 2013 ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯅ ꯃꯐꯝ ꯑꯍꯨꯝꯗ ꯃꯣꯕꯥꯏꯜ ꯇ꯭ꯔꯥꯐꯤꯛ ꯀꯣꯔꯠ ꯍꯥꯡꯈꯤ ꯏꯝꯐꯥꯜꯒꯤ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤ ꯄꯥꯠꯁꯣꯏ ꯑꯃꯗꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯍꯥꯡꯗꯣꯛꯈꯤꯕ ꯇ꯭ꯔꯥꯐꯤꯛ ꯀꯣꯔꯠꯁꯤꯡꯗ ꯒꯥꯔꯤꯒꯤ ꯆꯦ ꯆꯥꯡ ꯂꯥꯏꯁꯦꯟꯁ ꯍꯦꯜꯃꯦꯠ ꯌꯥꯎꯗꯕ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯀꯦꯁ ꯀꯌꯥ ꯂꯧꯈꯠꯈꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯅ ꯇ꯭ꯔꯥꯐꯤꯛꯇ ꯀꯦꯁ 468 ꯂꯧꯈꯠꯈꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠ ꯁꯦꯠ ꯉꯔꯥꯡ ꯁꯪꯒꯥꯈ꯭ꯔꯕꯁꯨ ꯌꯥꯎꯁꯪ ꯃꯇꯨꯡꯗ ꯃꯄꯨꯡ ꯐꯥꯅ ꯀꯩꯊꯦꯜ ꯐꯝꯒꯗꯧꯔꯤ ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯗꯨꯅ ꯃꯥꯔꯀꯦꯠ ꯁꯦꯠ ꯑꯁꯤ ꯉꯔꯥꯡ ꯁꯪꯒꯥꯈꯤꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯦꯝꯄꯔꯔꯤ ꯁꯦꯠ ꯑꯁꯤꯗ ꯄꯣꯠꯐꯝ 2,000ꯒꯤ ꯃꯐꯝ ꯆꯜꯂꯣꯏꯗꯕꯒꯤ ꯃꯃꯤ ꯇꯥꯔꯛꯄꯗꯒꯤ ꯖꯣꯟꯁꯇꯣꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯋꯥꯜꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯐꯨꯠꯄꯥꯠ ꯑꯃꯗꯤ ꯕꯤꯇꯤ ꯄꯥꯔꯛꯀꯤ ꯐꯦꯟꯁꯤꯡꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯐꯨꯠꯄꯥꯠ ꯑꯁꯤꯁꯨ ꯄꯣꯠ ꯌꯣꯟꯐꯝ ꯑꯣꯟꯊꯣꯛꯅꯕ ꯍꯧꯖꯤꯛꯃꯛ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯍꯧꯔꯤ ꯂꯣꯏꯅꯅ ꯇꯦꯝꯄꯔꯔꯤ ꯁꯦꯠ ꯑꯁꯤꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯁ꯭ꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝ ꯔꯣꯝꯗꯁꯨ ꯑꯍꯦꯟꯕ ꯁꯦꯠ ꯁꯥꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠ ꯁꯦꯠ ꯑꯁꯤꯒꯤ ꯇꯣꯏꯂꯦꯠ ꯀꯝꯄ꯭ꯂꯦꯛꯁ ꯌꯥꯎꯅ ꯑꯁꯤ ꯀꯩꯊꯦꯜ ꯁꯪꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯕꯗ ꯆꯌꯣꯜ 3ꯔꯣꯝꯗꯤ ꯆꯪꯈꯤꯕ ꯌꯥꯔꯤ ꯍꯥꯏꯅ ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤꯁꯤꯡꯅ ꯄꯥꯅꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯁꯨ ꯌꯥꯎꯁꯪ ꯊꯥ ꯑꯣꯏꯕ ꯃꯔꯝꯅ ꯄꯣꯠꯆꯩ ꯂꯩꯅꯕ ꯂꯥꯛꯄ ꯃꯤꯌꯥꯝ ꯑꯃꯗꯤ ꯀꯩꯊꯦꯜ ꯍꯣꯡꯕꯒꯤ ꯆꯔꯥꯡꯅꯕꯁꯤꯡ ꯑꯗꯨ ꯊꯣꯛꯇꯅꯕ ꯀꯩꯊꯦꯜ ꯁꯪꯁꯤꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠ ꯁꯦꯠ ꯑꯁꯤꯗ ꯍꯣꯡꯖꯤꯜꯂꯕ ꯌꯥꯏ ꯍꯥꯏꯔꯤ कांग्रेस पार्टी की काउंसिल ऑफ मिनिस्टर की मरक्ता फम खरा होंगदोक होंगजिन तौबदा नतना मणिपुर प्रदेश कांग्रेस कमिटी की प्रेसिडेंट की फमसु अथुब मतमदा सिल्लबा यारी इम्पैक्ट न्यूज न फंगबा यामना थाजबा पाव अमगी मतुंग इना कांग्रेस पार्टी की नेशनल जनरल सेक्रेटरी नारायण स्वामी न लाखलिबा निंगथौकाबा नुमित फावबदा पार्टी असिगी नेशनल प्रेसिडेंट सोनिया गांधी द चपचाबा रिपोर्ट अमा पिखटलबा मतुंग हौजे मिनिस्टर ओइरिबा सिंगी मरक्तगी मथौ निंगथीना तौदबा मिनिस्टर खरगी मरक्ता अहोंगबा अमा अथुबा मतमदा लाखलगने कांग्रेस मनुंगदा होंगलक्लिबा अहोंगबा असि पार्टी असिगी एमएलए 13 ngarang नेशनल प्रेसिडेंट सोनिया गांधी वाइस प्रेसिडेंट राहुल गांधी याउना नेशनल जनरल सेक्रेटरी नारायण स्वामी ग दिल्ली दा उनरुरबा मतुंगदा पिरकपा थाजबने हाइरे पावसना मखा ताना हाई एमपीसीसी की प्रेसिडेंट सिंतोकपगी वाफम असि हंदक पांगथोखिबा एडीसी मिखलदा डिस्ट्रिक्ट खरदा कांग्रेस की मिहोट पुथोकपा ngamkhidaba थोंगजु अमदि थांगमैबन एसी की मरक की मिखलदा कांग्रेस ने चाउना माइथिखिबा एनएसएफ की प्रेसर द पुलिस पर्सनल मंगा थबक्तगी सस्पेंड तौखिबगी मथक्ता नागा इंटीग्रेशन ग मरी लैनना हौजे डेप्यूटी चीफ मिनिस्टर ओइबगा लोइनना होमगी थौसु पुरिबा एमपीसीसी की प्रेसिडेंट गायखांगमना नारोल द सोइ तौखि हाइना ऑपोजिशन पार्टी न सिरखिबा मराल अदुगसु मरी लेनै हाइरे पुंग अमगी मयादा उनखिबा अदुदा हौजे तोंगानबा डिपार्टमेंट सिंगदा हांगदुना लेरिबा चेयरमैन की फर्म सिंग असिसु कांग्रेस एमएलए सिंगना मेनसिनिंगबगी अपाम्बा फोंदोरखे कांग्रेस एमएलए सिंगी मरक्ता फम होंगदो होंगजिन तौबा पामलबसु कांग्रेस एमएलए सिंगना चीफ मिनिस्टर ओक्रम इबोबीदा थाजबा थंबता नतना लाखलिबा जनरल इलेक्शन दसु चीफ मिनिस्टर असिगी लिचिंग मखादा मिखल थेंगननिंगबगी अपाम्बा फोंदोरकपगा लोइनना मथंगी टर्म दसु चीफ मिनिस्टर ओइना हलकपगे अपाम्बा फोंदोरखे निंगसिंगबा याबदी हौजिक लेरिबा गवर्नमेंट असिगी टर्म तंखाई चनखिबगा लोइनना कांग्रेस की एमएलए सिंगना काउंसिल ऑफ मिनिस्टर की फर्म होंगतोकनबा एआईसीसी गतकनदुना लाखिबने
ꯍꯧꯖꯤꯛꯇ ꯐꯪꯕ ꯄꯥꯎꯗ ngasi numidang pung taret taramdaida Imphal East ki mafam anida bom thangna pokhaikre haide ngasi ayuk taruk kaminit yankhai chatpa matamda aya school AC ki manung chana leiba bhaigabati lekai da leiba thoktom setya brata gi yumda hand grenade adu langsalambane thogdo adada yumgi pochai akai atoi khara thokpada natana asok apandi yahodre BJP gi active member oiriba thoktom setya brata gi yumda mifam ama pangthok lingaida bom adu langsalambani haide Panbayai, Thokchom Saityabrata Asi Yai School AC Mamangi General Election da Mirep Oikibane. Kanamamtana demand Taropa, warning Taropa, Kaurakpa, Kamamhangi Amta Laiti Hojipawada. Adu Ikanghaudana, my Ampulaga meeting during the Shiba Yaba Sokpa, film the Taropasimagam level Tininga in a Kajaningi. Yargadi, Hibiningba, Sananim Way Lergadi. Adum la away sanabda akai belate madam chadana mi buki hanba kolan city matung dari tahun janing de haibo phom chai Amaramda pungpham asimaktada hafta da leiba oil pump da bom amasu pokhaiduna mioi ama soktuna laikana khre thogdo adu da soklaba mioi adu oil pump asida thabak tawbani hairi soklaba mioi adugi mamingna pungdong bam dagi thingbai jam thoi chahi kunmari hauzik public hospital da laikanari hairi Lamdam asida film tawriba miyoi singda athingba thamba amadi akki akhang thokhaliba sing asigi warishin puraknaba consultative committee on cinema in Manipur hainaming thonba loop amasem khre lubasina tha asigi tang tara taret fawbugi manungda film forum Manipur gi thabak thoramda athingba thamliba amasung film director Ipu Butam Thina purakhiba adusu sengtokpira u haina loop asina apil tawrakli ngasi Manipur Press Club the Civil Society Organization Nifuni Pange apunba mifam amada committee asi semkibane nauna semkiba loop asigi convener Dr. Waimani Khumana film asisu art makal asina lamdam asigi culture bu hingat hanana ba hotnabada achauba thodang lauribane art asigi lamda khongdari ba miyoi singda aki akhang pokhan bigano haike Manipur da lairiba loop amadi lanai miyoi singna Manipuri cinema da ayat pa pibi danaba CSO sing hajari film forum Manipur gi mathakta lairiba athing ba ayat pa kaya si mathakta poliba numit sigi manungda haibdi taisnaba ama bubiraktuna film ga mari lenaba miyosing amadi Manipur miyam gi pukningda sarang nariba si kohan binaba Manipur da laiba CSO singna media gi kutangda amuka napil tawjai Naga Turel Paringda PWD na paikhatliba thabakki manungda Kasturi Thong Manakta PHED ki maru eba 5 ama kaikhiba maramna Alugali MZ Avenue Major Khul MLA Hostel IMC Office LIC Office Paring High Court Judge Singh ki quarter Khoyathong Thangal Bazar Masin nasingba mafam singda numit kharani ising Tabangam Kiroi Haide. Miam the Numit Karani Dang Awaba Kangminasi Haina, Water Supply Maintenance Division IPHED, Manipur Sub Divisional Number 2 na Cherol Amada Kanghalakli. Kaching Police Station Gimanung Channel Ladiba Kongjom Keba Singh da Kongjom Bar Memorial Complex da Semgat Sagat Liba Mega Tourist Center Asigidamak Lam Lausinaba Yum Tak Tokpa Horakbada Nupi Ama Pikliba Majanupa Aniga Punna Kerosene Hazen Duna Mai Thana Bahona Kre Haide. Kongjom Bar Memorial Complex Manakta Leba Kongjom Siv Nagar Dag Ngasi Ayog JCB Season Aduna Yum Sing Tugaiba Horakpada Lepam Leitrabanina Hinglubagi Kanaba Leitre Haibagi Matagum Thongam Sanjit Ki Luinabi Thongam Ongbi IBMcha Chahi Kuntra Taretna Mahaki Chahi Nipan Amadi Manga Khakta Ngairiba Majanupa Aniga Luinana Kerosene Hazinduna Mai Tharaga Seasonaba Honakibane Mapamadu da Leramba Nupi Police Personnel Singna Nupi Amadi Macha Singh Adubo Pazinduna Kankibane.
Electric line semdok chemjin tawbana maram oiraga lakliba March 16 gi ayukki pung 7 dagi numidang waram pung 3 fawba lamlong feeder, TV feeder, Manipuri feeder amadi DMC feeder na konba mafam singda amadi March 13 dasu ayukki pung 7 dagi numidang waram pung 3 fawba lamlong feeder na konba amadi nungthil amadagi numidang waram pung 3 fawba TV feeder na konba mafam singda mai mutkani haina MSPDCL na khanghalakle. Ngasi ahing nongyai National Highway number 38 Imphal Ziribam lambida matam kaktaba ban tauragani haina JSC Namthanjang Rongmai village na thadurak pacherol amada phongdorakle ban tawbagi khongthang asi haukiba March ki tang nipan gi ayuk pung 8 taba matamda gamnom saparmaina police ki personnel singna Namthanjang Rongmai village ki mara laitaba khunja ahumbo phazan krabatung da makoibu March 9 da phabani haizinduna March 10 da court ta pukhatlaga judicial remand lokthaduna thamjin khiba adugi mayoktane makhoi ahumak icham chamba khunja ngaktane makhoi bu ngasi fawbugi manungda thadok piraknabasu haukiba March 9 da chief minister da memorandum bisinkiba lekre amaramda ngasi ahing nongyai haugadoriba matam kaktiba ban asi tawba yaroi haina Jeliangrong Union Imphal Zone na ngarang March 13 da JSC gi chairman bu kihang khanghanba tawramba busu JSC asina pendaba phongdorakli Numit 3 ni chupna pangthorakpa National Theatre Festival nga solution kre National School of Drama New Delhi Manipur Government ki Art and Culture Department amadi Chorus Repertory Theatre ga punna khutsamnaduna pangthoklakpa festival asida India gi maming lairaba director Taret ki khangatlaba play Taret uttuna lamdam asida lairiba theatre pamjaba miyoi singki pukning chingsin bangam kre Kangchup Rotalaiba Shrine Playhouse to Chatharakpa Festival Asige Loishinba Thauramga Mari Lainana National School of Drama gi Director Professor Waman Kendrena State Asida Theatre Festival Pangthokpa Asida Apenba Phongtokhi Loinana NSD na Sindra Englising Ani Tarani Panda Theatre Olympic Amai India da Pangthokadoriba Asida Manipurasi Mapham Oihananaba Khanagani Haina Phongtokhi Ngasi thauramadu da saruk yakiba Art and Culture ki Commissioner K Radha Kumar na state asida ahanba oina NSD na Sindra ahanba National Theatre Festival pangthokpa asida apenba phongdokhi loinana Manipur gi theatre bu malemda sak takliba National School of Drama Society ki chairman Ratan Thiam gi paringda miyoi kaya lakpa ngamle haibagi wafamsu phongdokhi Ngasi festival loishinbagi thauramga mari lainana Professor Waman Kendrena direction piba play Mohe Pia utke Lunisi, Ratan Thiam the Pukatibus, there are standards set by Ratan Thiam. Machine theatre, because it appears that the standards set by him is too steady, and there may be many imitators. Ratan Thiam, Yoko Lakatra, the Chilensi, the Queen Machine, Yamun, Kanam, Kalakshetra Manipur gi tamna lai The Haunting Spirit haina mingthonba drama palace compound da leba Maharashtra Chandrakirti auditorium da utkre drama asi Ministry of Culture Department of India amasung Art and Culture Government of Manipur gi senthang makhada Kalakshetra Manipur na puthokpane drama adu miyam da utringai mangoinana achamba thoram amasu pangthokhe thoram aduda Theatre of Earth Kouba Lairik amasu phongkhe Tamnalai hairiba drama adubo theatre amadi drama bu pamjaba miyoi kayana mityeng takhe aduga nang amana sida larik tamala madugi bari tuda bari kase makhada rai bu waro isana punga nu maksheta da badi hayengagi ai dala pidaba maramdi nangi pungi po khomai piba namoi Manipur gi jagoi isai amadi sumang lila gi lamda achauba thaudang lauramduna art pu pamjaba singi mapal naidraba khudol kaya tamlamba Laistram Ongbi Taruni Balana Laikidabada Manipur State Sumang Lila Council na nongaitaba phongdokre Hairangoi thong manakta leiba Aigya Rajabapu Mandop Tangasi Manipur State Sumang Lila Council na sinduna awaba phongdokpagi achamba thauram ama pangtokhe Thoramadu da saruk yakiba singna Laikidrabi Taruni Bala gi photo da laisu katuna ikai khumnaba utke Laistram Ongbi Taruni Bala haukiba March Marida Laikidabani Mahak Chahi Humphu Manga Sukre
Mahakna hinglingayda sumang lila kaya da saruk yaramduna award kaya phangibata natana lila amadi drama kaya puthokduna art asibu mutkidanaba achauba thodang lauramki. English amaga chamapan marfudra marida mahak masana Tarun Bala Sangit Natya Kala Association Koba Jagoi Isai amadi lila tampham ama lingkhat lamke. Taruni Bala na fungdok lamba amadi puthok lamba amadi saktam langlamba miyam na pamnaba lila singi manungda tonu laizing lembi man bhajan hi honbado kanano Krishna avatar na chingbane. Manipurgi maming lairaba theatre sing Aryan Theatre MDU amadi Roof Mahal Theatre dasu matam kuina yauramke. Loinana Best Actor Director Award kaya yauna English singani mapanda Monerver Theatre Katakna Natya Acharya Award piduna ikai khumnaba utke. Ukhrul District ki manung chanba Fungyar AC ge Fungyar Headquarters da thengnariba Thangnanaba ising fangdabagi awaba asi Public Health Engineering Department na athuba matamda kokhananaba hotnagadabani haina CPI ML Liberation Manipur State Committee gi maikaidagi fongdorakle karigumba maphamasida water supply scheme paikhatlabadi thangnanaba ising fangdabagi leiriba awaba asi kokhanba ngamgani haina department asigi pukning chingsilakle Ukhrul amadi chinggi lamda leiba miyoi singna Imphal da lakpada hena khudong chananaba Imphal da Ukhrul House ama sananaba Fungrayer Welfare Association Ukhrul na kanna hotnare masigi damak fund drive tawnanaba lottery ticket yonbagi thauram ama ngasi Imphal gi North AOC da leiba Okram House da achamba thauram amaga loinana Fungrayer Welfare Association Ukhrul gi President Premi Sangna hodokre Matang size break amalagzage Manipur amadi malim ki tongan bai pau single loina na ikoi break tigi amna thun hanjarake Impact News pu meeting tadran lebio koi Ministry of Urban Development Government of India na state singa direction piri government offices leriba government ki building mek hei leising se masi lu nan bagi adugumba competition nama tau competition je March ki tarik amadagi horaga 35 phawba tawgadabni tarik 36 sida koige muda gi Manipur Urban Development Agency amasung municipality gi mioi mayam team chalaga semaga adumai tawna hariba moje mark pigni hariba adumasi am afaba initiative ni ada public na su lakpa de employees na su sinaba toilet sing ba maruaina ade tholaiba garbage kamai tawna dispose to gi haibna singbasi kadang focus torba attention pirakpasi yam afaba initiative ni koi mahu department tori sibo hariba mayam amukha na taram na okjare bulletin asigi makha taba pau miyam da pizari Lamdamasigi amato oina leiriba mama mapa oiba singna hokdokchaba non-profit school ama oiriba Mega Manipur School da ngarang US ki Consul General Craig Hall na laktuna school asigi oza sing amadi management ka haktengna na unakre school asigi top pa wakhalon bu CZ Craig na thagat pa phongdok lambatana tana US government ki tongan ba exchange program gi makhada Mega Manipur gi oza sing bu invite tawramke Loinana US ki oza sing busu school asida tharak nabagi wafam hawdok lamke maha Kolkata da leiba consulate ki official single loinana school asida lakibane Mahairoi ama sembada parents singki chawraba thodang lei haiba hiramda thangmei banda leiba Laizing Ningthau Government Junior High School ki Parents Day celebration pangthokre thoramasi school asigi oza sing amadi akoibagi miyamga punna khutsamnaduna semba development committee na senbane class 1 dagi 8 fawbada punna mahairoi marfu taruk leiba school asigi makok mathang tarba mahairoi singda case award sing committee asigi site dagi yantokhe haukiba chahi gi October thada pangthokiba school asigi sports ki manamathum yanthokpaga loinana thawai yawba parents sing dasu achamba khudol pot piduna ikai khumna botke Thoramasida Saruki Akiba School Asigi Assistant Teacher H. Bizu Ranina Mutpayana Leramlaba School Asi Haukiba Chahi Ani Ahum Asida School Asigi Development Committee na kanna hona duna lakle
Government school asigi chokidar haptaba maramna school asigi oza singna paisa khainaraga thagi lising ahum piduna chokidar ama thamli. Mahakna makha taraduna state government na mahairoi singi scheme gi senthang pirakpan natana school asigi infrastructure toilet amadi wall sing yengsinbide school asigi oiriba fibam sigi matangda government ki maikaidagi financial support amadi headmaster in charge oina thamlibasisu headmaster gi post pibinaba marilenaba authority gi pokning chingselakle School se sidaruraba oirurabani adubu ngasi school sibugi development committee na semjaraga oja head ka khusam na chinjaraga kanna sakhonna bahona jabaga loinana satra singi masingju hengalakpa amasung school gi awada pa yengjanjaraga ngasi fencing tawjare school sibu mapung phaba school ama oire government gi site gi kana amutana kari wali kaidauri haiba hangbiba lakta baje simdi oja ama oina kitang puning nusiba poi adagi school sigi chawkidar laitabasi sahi tara amu sure adagi akoi gi headmaster in charge when lazy was a head say come home on a headmaster in a puhan binaba goming is site as simasu hijeri. Langol ge koibada mayai kabachinjak saba yonba amadi restaurant niom kaina hangbagi mayokta rally pangtokre. Khongchedasi Langol area the labor civil organization sing Punsindana Semba Committee for Social Transformation na sindana ngasi ayuk pung taret taba matamdagi Langol the labor Caesar Hospital Junction dagi hauduna lamdam adongi akoibada chatkibane. Nisa yonba yaroi tungi naharol kansi haiba kholau kaya lauke. Khongchat asigi matangda committee asigi information and public relations secretary aking gangmaina Langol area ge akoibada nisa yonba chaba masing thingamdana hengalakle nisa na maram oiduna siba naba amade accident thokpagi chang hengalakle maramasina hogalakli naharol sing asibu nisa gi ipaktagi kalhona ba khongchat asi senbani amadi ngasidagi lamdam adomda nisa yonba chaba pumthing thingle haina phungdorakhe Panbayai, Thasagi Hokiba March Ahumda Committee Asana Nisagi Mayokta Poster Campaign Chathakiba Laikravani. Nisa Saruga Gari Tauba accident cam thokpa accident cam thoktada adigi uniform setlaga bender the sangba aduga restaurant cam linkatana immorality adugumba anti social oiba activities myam chathabu uba masi singsi akhoi yengma ngamdre lup kaya si pulle harga committee for social information hana form tore Langol range na whatever liquor drunkard vendors drugs peddlers drugs consumers aduga anti social activities like opening restaurants without any documents without any license from the government all this thing will be immediately banned within a short period. National Food Security Act ki makhada Imphal West ki oina fair price soft ki dealer safe paibining basingna Imphal West ki DC complex to district supply officer dagi application form lauraga thazan ba yagani haina Imphal West ki DC na thadoro pacherol amana khanghalakle Lupa Yankai piba form asi March ki tang tara mathoidagi March tara tret faubugi manungda ayuk ki pung tara mathoidagi nungtil pung ahum faubada lawa yagani aduga ningthi na mensilaba form adu pisinbagi aroiba numitna lakliba March ki tang tara mapanni haide Kongpal Khaidem Lekai the Leba Hingminasi Harauna Thrift and Credit Cooperative Society Limited ki ahum suba mapok kumon thoram pangtokre Porampat DC complex manung the Leba Panchayat Hall the pangtokiba ngasigi thoram aduda sarukya kiba dignitary singna lamdam asida entrepreneur kaya na tawriba thabak singda thawai yauna thabak tawduna masa na thabak pizaduna senthok laina hingnana ba honaba matam oire haina phungdoknakhe Society asana sakhanglaba miyoi ahumda khudol pot piduna makhoigi mafamda ikai khumnabasu utke Afasfagi mayokta chahi taramanga hena chara henbagi khongjang changsillibi irom chanu sarmilada khongjang handou haina minister AK Mirabai amadi MLA Landhoni anina phungdokiba wafam adu daite yaudaba wangangni haina CPI Kurai Local Council na pendaba phungdorakle Ngasi Mitai Council Mori gi Kunithoi Suba Foundation D gi Thoram Council asigi office ta pangthokre Thoram adu da More town manung da leminari ba furuf kaya gi luching basing amasung women's organization sing Amsu Chandal District Committee More branch More town manung da leba tongan ba department sing center amasung state ki staff sing amasung More town manung da leba tongan ba furuf ki miyoi su sarukya ke leadership makada association support
ꯑꯩꯍꯥꯛꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡ ꯁꯕꯑꯣꯔꯗꯤꯅꯦꯠꯁꯤꯡ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯒ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯥꯔꯝ ꯑꯣꯏꯕ ꯀꯟꯁꯔꯇꯦꯠ ꯑꯣꯏꯕ ꯗ꯭ꯌꯨꯇꯤ ꯑꯃ ꯇꯧꯕ ꯑꯃꯈꯛ lamta thagi ahanba thangza numita pangthokpa saroi khangbugi thoram ngasi imphal gi mafam kayada paksanna pangthokre laikai laikai gi ahal oiba nupi singna cheng thoiding haira amadi dhuk thaumai sing laikai adubu koliba lambi da thoktuna chahi gi oiba awaba koknanaba ibudhau kobru marjing wangburel amadi thangjing da katuna thongni zakhi maitei furup ki thajanabagi matung ina thoram asina ꯐꯠꯇꯕ ꯊꯋꯥꯏ ꯀꯌꯥꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇꯒꯤ ꯇꯥꯟꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯜꯂꯤ ꯍꯥꯏꯔꯤ lamta thangza numit kamari leinana hairangoi thong maibam lekai da leiba lining thau khagembagi laisang dasu chatliba chahi asibu tangdu leitaba ing chikna panba oinanaba tongan tongan ba mafam dagi lakpa miyamna thongnikhi Puwari ga sago naraklaba Manipur ki yamna maru oiba laifam lem singi manungda ama oiriba lining thau khagebagi khubamda thongniba asina leibak asi mara tapna nungai yaifana panba pinabiba oisanu haina lining thau khagebagi laipu oiriba mutum sekhar mangangna phongdokhe timu laimu saroi ngaroi mayamna namu taibangda karigumba pataba tarotanaba yeletanaba khoina ibidau khagemada bidau nahangna sarangaroi timu laimu khibipu hoidokpidana tandokpidana masida ingna singna panba ana ye khodong thiba sena thoktanaba ibidauda khoina thongni jabani ngasi lamta thagi ahanba thangjada wangkhai hizam leirakta leiba panthau isai konung dasu miyamna loipot kaduna timu laibuda hailei thadokpagi thoram pangthokhe kumsi chahi asida fataba thokdok thoktanaba misi mina yaudanaba thongni zabna thoram adugi mapung oiba saktam oikhe timu fattabagi laimu fattabagi ne haidana haiton katpa segai tugai katpa se sak amagi matungina tauroroi si laigi lai punamak samanana khallaga isa sing timu su laimu su lai ne khallaga chahi kumja khuding makki pangthokpada lining thaugia theloipa tamjare ipa ipu pokpagi lamta thada tamjare lamta thangjagi namaroi manau tabda tamjare aduna matam leiba khibikta laigi makama aigi yumbugi makama migi makama asumnai chacha thausin pangasi Taramathoi suba Assam Rifles na sinduna nongmogi oiba free medical camp amadi lecture on cancer causes and precaution haiba topic ta More Ward number 7 Chawang 5 PLY ground da ngasi pangthokre hariba medical camp adu da lamdam adongi miyoi kayana saruk yakhibaga loinana lemna hidak langthaksu yenthokhi Hazek sanabagi bagda Kuntaruk Suba Governors Cup Invitational Polo Tournament ngasidagi Imphal gi mapal kangjibungda hokre tournament asigi ngasi sanakiba ahanba match ta ibudhau thangjing Polo Club khongman gi kangjairoi M Doren amadi KH Tombi anina panjal ani chansinduna chingkhai hunba Polo Club kongpalbo panjal mari amada maithiba pikibane match asida maiti horaba chingkhai hunba Polo Club kongpal gi amata ngairaba panjal aduna L Location na chankibane Works Minister Dr. K.H. Ratan Kumar, Uripog amadi Kaisamthong AC gi MLA Anika Luinana, Manipur Horse Riding and Polo Association gi Thor Puriba Miyoi Kaya Nangasigi, Tournament Asigi Hokdokpagi Thoram Aduda Sarukyake. Hayang Tournament Asigi Sanagadaba Anishuba Match Samada, Manipur Police Sports Polo Club C amadi Nambul Mapal Polo Club Anina Lamba Taunaragani. Manipur ki Puwariga ay kabada yauraba samudon ayangba aybana akoy December warida akoy cosmology maduda yauraba adu masama kalamani akoy sabulate akoy lebakati mati semak pamatamda kuji thandaba lebak singa nintau palingi matamda nakringnaba langamna bohonaba matamda akoy sabul lamingi mati atoba madui apai tauraba madui contribution madu apai mudin malkangi
Veterinary and Animal Husbandry gi Minister Govindas Konthausamna Manipur ki polo club singda tha khudinge Jackson Thaurang laukhatnaba lupa lising kun piri haina assembly da lauthokiba adu Nambul Mapal polo club Chingkhai Hunba polo club Ibudhau Thangjing polo club Khurai polo club KNM Memorial Riding School Thangmaiban Youth Polo Club X Polo Club Wangkhai Manipur Police Sports Club Eastern Students Club amadi Tentha Polo Club hariba club tara asinadi ngasi fauba hariba senfam sing asi phangba leitri haina pendaba phondorakli Ahum suba MCA Plate Cricket Tournament ta Sangai Champion Cricket Club Singjamai mai pakre ngasilang thabal public ground da sanakiba tournament asigi league amada Uripo Cricket Club na tos ngamduna betting hana sanakibada apiba over kuntra manga da yaudana over kuntra nithoi da wicket taruk turaga run chamaga tarani thoi khak lobangam ke Masigi paukhumda ani shuba betting sanakiba Sangai Champion Cricket Club Singjamaina apiba over yaudana over kun nipan ga ball mangada wicket nipal turaga run chamaga taramari laudana match asi wicket anida mai pakpa ngamkibane match asida Sangai Champion Cricket Club Singjamai ki all rounder Nanauna man of the match takibane Manipur Cricket Association Sinduna Chatharakliba tournament asigi hayeng sanagadaba league match samada TCMDC amadi YAC anina lamba taunaragani Manipur Cricket Association na sinduna luang sangbam da leiba luang pokpa cricket stadium da ngasi sanakiba ahum suba MCA Plate Cricket Tournament ta Force Cricket Club Ketrigao mai pakre ngasi sanakiba tournament asigi league amada Force Cricket Club Ketrigao na tos ngamduna betting hana sanakibada apiba over nifu da wicket nipal turaga run chani humpuni thoi lobangam ki Masigi paukhumda ani shuba betting sanakiba Real Raipura Cricket Club Churachandpurna apiva over nifu yaudana over kunmapan ga ball amada wicket tara makturaga run marfudra taret khak laudana match asi run chama humphu mangada maitiba nangkibane Match asida Force Cricket Club Ketrigao gi batsman Sadamna run chama kun taret laudana man of the match takibane Tournament asida team tara humdoina sarukyari thasigi tara mari da sanagadaba league match samada ESU Wangkhai amadi Nauria Pakhang Lakpa Sporting Association Kha Imphal Anina lamba taunaragani Led Laifangbam Amarjit Roy Second State Level Open Tennis Ball Cricket Tournament ngasidagi hokre Games and Sports Chapter North East Youth Organization Lari Yangbam Makhale Kai na sinduna Rising Athletic Union gi sanabungda hokiba tournament asida Manipur gi tennis ball cricket tamaming lairaba team kayana sarukyake ngasidagi hokiba tournament asida organization asigi masak nairaba miyoy kayana tournament asigi hogdokpagi thoram aduda sarukyake Hayang tournament asigi makhataba league match ani sanaragani Arabada bulletin asigi headlines amuk hanamyam da thamjage Lamda masida khundariba naga furukcha singna makhoigi aningba pamba mayek sengna amadi thauna leina phongdokpinana ba deputy speaker na apil tawkhre Ngasi Manipur dasu National Lok Adalat pangthokre state pumbagi oina punna case chamapan humdra mari lokhatke Khwairamban ima kaithel gi temporary market set ngarang sanga krabasu yaushang matungda mapung phana kaithel phanggadori Amasung kuntaruk suba Governors Cup Invitational Polo Tournament ngasidagi Imphal gi mapal kangjai bungda hokre